ZUF na Wapong Village ta khunda silakpa Kuki gi yum manga Mei Thadokhre. Kukisingna National Highwaysing Matam Kaktana Thingadouri. Jaliangrong United Front ZUF ki kader singna ngarang Kangpokpi District ki Kukisingna ke Solung Village hairaga khangnaba Wapong Village ta yum manga Mei Thadokhre. Loinana Kukisingna ngasi ahing nongyai NI sing thingzilagani laukthokre. Jaliangrong naga furup ki lam khopsilaga yum sajilakba masung lona yadaba mawongda paksana popi pambi thavagi mayokta thaurang adu lakhutkibani haina ZUF na phongdorokle lupasagi Ministry of Information and Publicity na thadorokba cherol amana hai January 12 amasung 15 da Kangpokpi District ki Songnung Sadar Hills manung chanba Wafong area da popi thavagi thabak sathavagi damak farmhouse amadi farm sing Mei Thadokhibane Mamangda kayara khana popi thavagi thavak tawdanaba khangan khrabasu makhatana mafam kayada leptana popi tharakwadagi tangai fadana thaurang adu lakhotkibane yellow phurup singda chaungna singnaba popi thavagi thavak thauram sing matam pumbagi oina thingnaba makhatana akhanaba thaurang sing lakhotkigane mapan leibak singdagi ayaba yaudana sanglakhiba mitop singna Jaliangrong naga phurup ki lam khopsinba masung popi pambi thavagi thaurang lakholakpada tuminna yengduna leithokloi Ipa ipu singna thambiramba lam ngak senaba mathau taba thabak sing leptana lakhotkigani hainasu cherol asina phongdorokle ZUF na yum Mei tharambagi thawong ase yaningda ba phongdoktuna Committee on Tribal Unity Kotu na National Highway 2 thingbagi khongjang changsankhre committee asina thadorokpa cherol amada Langzon Laivol Khulen Kharam Waifai amadi ke Songlung yauna Kangpokpi District ta leiba Kuki zo phurup ki miyoi singna khundaba khungang singda Matam kaya ki mamangda ki kihan khangan bagi thawong sathaduna lakle khulai paiba miyoi kharana popi pambi thaba thingbagi mingda micham miyamda mi paiba pokhan baga loinana khunja sing pukning leitana lehen bangamdre hiram ase ki matangda leingak na matik chaba thawrang lakholaktrabadi ngasi ahing nongyai dagi National Highway 2 amadi National Highway 37 matam supagi oina thingbagi khongjang changsinaba phirep lawre haire amarom da UPF amadi KNO na punna thadorokpa cherol amana hai yum Mei tharambagi thawong adu condemn tawkhibaga loinana thawdok adu na maram oiraga matung tarakpada thorakpa pamdaba thawdok thorakpagi teksak pumba ZUF na pugadabani haire Kuki zo phurum na khundaba khungang Mei thakhibagi thawong adu na Kanglup Maselgi marakta thajanadabagi chang wangkhadalle haina palladuna cherol asina hai yumpham yaudaba mawongda popi pambi thavagi maral pisilaga khunjasangi yum Mei tharambagi thawong adu khwaidagi akanba mawongda condemn tawpham thoe Chairak ke Songlung Village ki yum khara Mei tharamkhibana maram oiraga thorokliba wathok asi loisilhanana bagi matang da ngasi Kangpokpi District Headquarters da awang mathaki peace meeting ama pangthokre meeting adu da nungba SC ki MLA su oidiba Hills Area Committee ki Chairman Dipu Gangmaina maru oiba thawrang lawduna pangthokiba mifam adu da Kuki ki CSO sing United Naga Council Jaliangrong Union amadi Rongmei Naga People's Organization ki mihut singsu saruk yakhi Mifam aduda kari warep laukrabagi haibagi matangda karigumba amata hojik phawbagi oina khangba ngamdre India gi North East State Security Force ngi medal tanfam oire Jiribamda Kuki khulai pai batara hat khiva Assistant Commandant Sauriya Chakra pikre Chahi asigi humbudra ka taret suba Republic Day thawramda mamang sahi gi July da Myanmar ga lona bangam khaida militant sangi mathakte attack sathagi bada maru eba thawdang laukhiba army officer kunmathoi Para Special Force ki Lieutenant Colonel Gata ke Aditya Sri Kumar amasung kumjali singani kunmarigi November 18 da Jiribamda Kuki lalau tara hatkhiva CRPF ki Assistant Commandant Bipin Wilson da Sauriya Chakra piduna ikai khumnaba utkre mamang saigi July 18 dagi 18 fauba Lieutenant Colonel Data ge Aditya Sri Kumar na luchingba kunmathoi suba Para Commando gi team amana Myanmar ga lona bangam khaida khanabe attack sathaduna Militant singi maru oiba kem amanga ta thokan khibaga loinana militant mapan hatpa ngamkhe Myanmar ga lona bangam khaida Indian Army na operation sathaki haiba official oina laukthokpagi mawongda award asi leibaki humbudra ka taret suba Republic Day gi thawramda pikhibane amaromda kumjali singani kunmari gi November 18 da Jiribam District ki Borobekra da leiba CRPF ki kem amada khulai matik sana paiba Kuki militant singna attack sathana ba honarakhiba thawrang ama mai pakhan khidabagi damak Assistant Commandant Bipin Wilson da Sauriya Chakra piduna ikai khumnaba utkhe numit adu to khulai matik chana paiba militant singna kunsuba battalion CRPF ki Borobekra da leiba post amade attack sathana ba honarakbada Assistant Commandant Wilson na mai pakhan khidawaga loinana post adu da leiba personnel sing amasung manak nakna leiba micham kaya gi punsi kanba ngamkhe
Amaromda Indigenous Tribal Leaders Forum ITLF amasung Kuki Organization for Human Rights Kohorna CRPF ki officer da gallantry medal pibagi thawong adu yaningdaba phongdorokle lup ani asina thadorokpa cherol amana hai jiribam da mar Kuki khunjasingna masagi maramdam ngak senbagi thawrang lawri ngaida extra judicial oiba mawongda volunteer sing hatkhiba miyoi amabu award piba haibasi achumba thawong natte Mitai Purup ki miyoi singna attack sa tharakpa yai haina mi paiba poglakpadagi khul ngaktuna leiba volunteer sing hatpagi damak laibak asigi lemjaningai oiraba gallantry award pi baibasi achumba khongthang natte haire Churachandpur da security force na UK ne gi kem thugai khre yamlaba khulai fare haukiba January 18 da Churachandpur district ki tuibong da Kakching khunau chan makhong lekai dagi mayang langbam Risikanta bu tamthina hathiba thokdok mari leinana Security Force na satharakhiba operation gi manung channa mihat asida senari ba UK ne gi kem ama thugai khre yamlaba khulai sing phagat le haire official source ama na hai divana UK ne asi India Myanmar border da operate tauba su agreement sign tawna daba lalawlup ama ne UK ne gi kadar marina mayang lambam Risikanta bu kidnap tawduna pukhraba matung tamthina hathokhiba thokdok aduga mari leinana ahanba phase ki oina Central Security Force amasung Manipur Police ki apunba combined team amana Churachandpur Police Station ki manung chanba Kaijang village da sathagiba operation aduda UK ne gi kem adu thugai khibane loina na hairiba kem adu dagi MA2 Mark II rifle ama magazine ama AK gi magazine ama tongan ba caliber sangi maru hompuga taru high explosive hand grenade ani chawrangna KG 3.5 lumba improvised explosive device ahum amasung muzzle loading barrel gun ama phagat khre Atopo operation amadana district asimaki Loilam Kota Chathagibo operation amada RPG round ahum 30mm grenade manga 303 ball action rifle ama pampi gun ani pampi shell ahum single barrel ani SBBL cartridge tara phagat khe Nylon village Chathagibo operation dana RPG round ahum grenade manga yauna tai khulai kaya ama su phagat khre haire